ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯒꯤ ꯃꯅꯨꯡꯗ ꯃꯅꯤꯡꯇꯝ ꯂꯩꯕꯥꯛ ꯑꯣꯏꯔꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡꯕꯨ ꯄꯨꯋꯥꯔꯤꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗ ꯅꯨꯃꯤꯠ ꯇꯥꯕ ꯂꯩꯇꯦ ꯍꯥꯏꯅꯈꯤꯕ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯕꯨ ꯏꯪ 1932ꯗꯒꯤ 1993 ꯐꯥꯎꯕ ꯂꯣꯏ ꯆꯟꯗꯨꯅ ꯆꯍꯤ 53 ꯆꯨꯞꯅ ꯃꯈꯥ ꯄꯣꯟꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯏꯪ 1993ꯒꯤ ꯃꯥꯔꯆ ꯇꯥꯡ 10ꯗ ꯃꯅꯤꯄꯨꯔ ꯃꯅꯤꯡꯇꯝ ꯂꯩꯕꯥꯛ ꯑꯃꯨꯛ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯊꯤꯕꯗꯤ ꯚꯥꯔꯠꯅ ꯃꯅꯤꯄꯨꯔꯕꯨ ꯏꯪ ꯀꯨꯝꯖꯥ 1998ꯒꯤ ꯑꯣꯛꯇꯣꯕꯔ ꯇꯥꯡ 15ꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯂꯧꯁꯤꯟꯈꯤꯗꯨꯅ ꯚꯥꯔꯠꯀꯤ ꯐꯤꯕꯥꯟꯅꯨꯡꯗ ꯆꯟꯈꯤ꯫ ꯃꯅꯤꯡꯇꯝ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯕ ꯊꯥꯛꯇ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯄꯥꯔꯠ ꯁꯤ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕꯗꯒꯤ ꯏꯪ ꯀꯨꯝꯖꯥ 1992ꯒꯤ ꯖꯅꯋꯥꯔꯤ ꯇꯥꯡ 22ꯗ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯁꯛꯈꯪꯂꯛꯈꯤꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ ꯆꯍꯤ 65 ꯃꯄꯨꯡ ꯐꯥꯔꯦ꯫ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯃꯦꯟꯂꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯍꯟꯊꯕ ꯊꯥꯛꯇ ꯌꯦꯡꯉꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯕꯗ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯅꯦꯄꯥꯂꯤꯔ ꯍꯥꯏꯅ ꯍꯟꯊꯕ ꯊꯥꯛꯇ ꯀꯔꯦꯝꯅꯗꯨꯅ ꯂꯛꯅ ꯈꯣꯠꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯁꯨ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯑꯁꯤꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯈꯪꯗꯕꯒꯤꯔ ꯍꯥꯏꯕꯁꯤ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯐꯤꯚꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯈꯛꯇꯗ ꯅꯠꯇꯅ ꯅꯣꯔꯠ ꯏꯁꯠ ꯁ꯭ꯇꯦꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯃꯥꯌꯣꯛꯅꯗꯕ ꯅꯠꯇꯦ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯔꯠ ꯏꯁꯠ ꯁ꯭ꯇꯦꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯑꯃꯗꯤ ꯁꯛꯆꯨꯗ ꯆꯥꯎꯅ ꯈꯦꯠꯅꯕ ꯂꯩꯕꯗꯒꯤꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯂꯣꯜ ꯑꯃꯁꯨꯡ ꯆꯠꯅꯕꯤ ꯅꯥꯠꯇ ꯃꯥꯟꯅꯗꯕ ꯀꯌꯥ ꯂꯩꯕꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯣꯡꯒꯣꯂꯣꯏꯗ ꯒ꯭ꯔꯨꯞꯀꯤ ꯆꯥꯗ ꯅꯧꯗꯥꯅꯤ꯫ ꯑꯗꯨꯒ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯥꯔꯌꯥ ꯅꯠꯇ꯭ꯔꯒ ꯑꯥꯔꯌꯥꯟ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯕꯅ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯦꯠꯅꯕ ꯂꯩꯕꯗꯒꯤ ꯃꯔꯤꯡ ꯃꯔꯥꯡꯕ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯗ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ, ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯃꯗꯤ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟꯒꯤ ꯊꯣꯡ ꯆꯠꯇꯕ ꯍꯥꯏꯕꯁꯤ ꯆꯥꯎꯈꯠꯄ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯤꯆꯠ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯣꯏꯂꯝ ꯑꯣꯏꯅ ꯆꯍꯤ 53 ꯂꯩꯔꯛꯈꯤꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯂꯩꯔꯛꯈꯤꯕ ꯆꯍꯤ 65 ꯄꯨꯟꯅ ꯆꯍꯤ 138 ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯁꯥꯡꯂꯕ ꯆꯍꯤ 138 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯉꯥꯛꯄꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯄꯨꯝꯕ ꯀꯥꯏꯍꯟꯗꯅ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯤꯡꯖꯅꯕꯒꯤ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯇꯕꯗꯒꯤ ꯌꯨꯝꯂꯣꯟꯅꯕ ꯁ꯭ꯇꯦꯠ ꯅꯥꯒꯥꯂꯦꯟ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯅ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟ ꯑꯃꯁꯨꯡ ꯒ꯭ꯔꯦꯇꯔ ꯃꯤꯖꯣꯔꯥꯝꯒꯤ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯁꯦꯝꯅꯅꯕ ꯃꯃꯥꯡ ꯆꯍꯤ ꯀꯨꯝꯖꯥ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯂꯥꯟꯗꯥꯔꯛꯇꯨꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯂꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯂꯥꯡꯇꯛꯅꯕ ꯋꯥꯍꯪ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯕꯨ ꯃꯈꯣꯏꯒꯤ ꯂꯣꯏꯂꯝ ꯑꯣꯏꯅ ꯂꯧꯔꯕ꯭ꯔꯥ? ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯍꯥꯠꯄ ꯇꯨꯞꯄ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯂꯨꯝꯅ ꯂꯧꯕ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯄꯦꯟꯗꯕ ꯋꯥꯍꯪ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅ ꯑꯄꯨꯟꯕ ꯚꯥꯔꯠꯀꯤ ꯁꯛꯇꯝꯗ ꯃꯔꯤꯡ ꯃꯔꯥꯡ ꯑꯣꯏꯔꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯇꯦꯛꯆ ꯀꯅꯥꯅ ꯄꯨꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯕꯨ ꯃꯈꯣꯏꯒꯤ ꯂꯣꯏꯂꯝꯅꯤ, ꯃꯤꯌꯥꯝ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯒꯨꯝ ꯂꯧꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯂꯩꯍꯟꯗꯅꯕ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯀꯃꯦꯟꯠ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯏꯄꯦꯛ ꯇꯤꯚꯤꯅ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ꯫